ꯇꯥꯔꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯉꯥꯡ ꯃꯆꯥ ꯑꯍꯨꯝ ꯌꯥꯎꯅ ꯅꯨꯄꯤ ꯑꯍꯨꯝ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯈꯨꯠꯇ ꯂꯩꯕꯒꯤ ꯐꯣꯇꯣ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯦ ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯃꯈꯣꯏꯕꯨ ꯀꯟꯅꯕꯒꯤ ꯈꯣꯡꯊꯥꯡ ꯄꯥꯏꯈꯠꯂꯨ ꯍꯥꯏꯅ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯥꯟꯗꯥꯅꯤꯡꯕ ꯃꯇꯝꯗ ꯂꯥꯟꯗꯥꯔꯛꯄ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕꯒꯤ ꯃꯥꯌꯣꯛꯇ ꯂꯨꯐ 16ꯅ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯕꯅꯣ? ꯏꯝꯐꯥꯜ ꯃꯅꯨꯡ ꯈꯛꯇꯒꯤ ꯂꯩꯉꯥꯛ ꯑꯣꯏꯔꯕꯔꯥ? ꯁ꯭ꯀꯨꯜꯒꯤ ꯏꯅꯣꯒ꯭ꯔꯦꯁꯟ ꯈꯛ ꯆꯠꯄꯅ ꯌꯥꯔꯗꯔꯥ ꯍꯥꯏꯅ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯀꯟꯚꯦꯅꯔꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯛꯂꯤ꯫ खुरुमजरी नॉर्थ ईस्ट विंडो मणिपुरी न्यूज मिडेंग ताबिरि पुमनमकपो गीतांजलि साइरेमना तराम नोकजरी हौजे पुंजासी फाउबगी मपुंग ओइबा पाउसिंग मियामदा संदोकना पिजरी ngarang jiribamda kuki militant singna landarakpada angang macha ahum yauna nupi ahum kuki militant singi khutta leibagi photo social media da viral oirakre haukiba numita jiribamgi borobekra gi mafam singda kuki militant singna yumai thaba amadi nongmai kapsin bagi thaudok sing akiba fanglaba mawong da chatharakhibani thaudok aduda miyoi ani amasu yumai chakpada yawamba thengnaba leikraba matung nupi ahum amadi pikliba angang ahumda ahumbu kuki militant singna phaduna pukhibani makoi singi masak viral oirakliba photo da mayek sengna uba fangli makoi gi maming singdi wainavakesor singi loinabi yurembam rani devi chahi humpu ti utam singi loinabi chahi kuntraga mathoi shurabi telem thoibi devi amadi mahaki chahi taranipa chahi ngapigani chahi nipan khaktang ngai ribi machanupi telem thajamanbi devi el herodit singi loinabi laishram haitombi devi chahi kungamanga amadi mahaki chahi ani makhai tamak ngai ribi machanupa laishram chingkhai nganba amasung tha nipan khaktang ngai ribi machanupa laishram langamba singni hairi hauji fawbagi oina makhoi gi asengba mari makhong langla langjin chapchana khangba ngamdre amadi hiram asiga mari lainana MP Bimol Akoijamna militant singna fazinduna thamkhraba singbu kannaba khongthang paikhatlu haina lengakta taksinkhre MP Bimol Akoijamna mahaki ex account thagalakpa post amada Prime Minister Narendra Modi, Home Minister Amit Shah, Ministries of Defence Rajnath Singh amadi Chief Minister Birenda asigumba phibam asi kayam kuina yengduna laikhigani mara laijadraba nupi amadi angang singi matau yengduna laikhigadra makoi sing adu leibak asigi nagarik ngaktani maram aduna kuki militant singdagi kannaba pambai puthou karigumba makoida khudong thiba thoklabadi madugi tekcha pumba pugadabani haina wafam sing fongdorakhe kuki khulai paiba singna tauningba mawangda attack chatharakpa kapningba matamda nongmai vom natraga drone attack na chingba lepa leitana chatharakpa amadi masegumba thawong singda leingak na kari su tawdana leiba asiga mari lainana love tara humdoi haibadi ipsa pandam akom love ipak KSA loyal love kanglamai kil CLK ardo Axel Mikal SWA na ngasi pung taruk tagi hauduna pung kunmari gi oiba total shutdown lauthokre haina UCM gi General Secretary Santana hakpamna fongdokre wafam asi kaisampata leiba ipsa gi office ta tongan ba CSO sing phambag paugi mifam amada fongdokhibani loinana shutdown gi manungda dharma ga mari leinaba media amasung tangai phadaba thabak tharam singi oinadi komthokani haina supankhe Jiribamgi Borobekra Police Station amasung CRPF camp manakta tamthiba attack chatharakibagi matangda ngasi Manipur Police Headquarter da pangthokiba press conference amada Manipur Police ki IGP APOPS IK Moivana thaudok adugi matangda kupna paladuna hai attack adu ngarang numidang wairam pung 2 makhairom taba adwaida chathakibani amasung armed militant sing aduna RPGS insas amasung AK rifle sizinaki minute Nifumanga ki changda kapna khiba aduda militant tara sikhi loinana ahan micham ani maina chaktuna sikhi nupi ahum pikliba angang ahum puna miyoi taruk hauzi thiba khangdana lairi police na mang khiba miyoi sing adu thiba ki thabak chathakre amadi thaudok aduga mari leinana case ama register tawkre Assam Rifle CRPF amasung civil police
sing mafam da calming operation chathanabagidamag deploy tawkhre पालिबा लेंगाक असे इम्फाल मयोन खक्ता ओइरबरा लेंगाकना करिगी तुमिना लेरिबनो स्कूल की इनॉग्रेशन खरा यावबा खक्तमकना यारद्रा हाइना चिंग हाइबना चिंगबा वाहंग कयागा लोइनना तोंगान तोंगान बा हौजिक मणिपुरदा ओइबा फिबम असिगी मतांगदा पेंदबा वाफम कया इमागी मैरागी कन्वेनर टीएच सुजाताना फुंदोखरे वाफम असि ngasi इमागी मैराना फमखिबा पाउगी मिफम अमदा हाइखिबनी कन्वेनर न मखाताना चीफ मिनिस्टर इन बिरेना कुकी एमएलए तरागा उन्नदुना शांति हंजिलकनाबगी दमा वारी सानै हारिबा वाफमगी पाउखुम कुकी एमएलए तराना पिरखिबदा करिगी तुमिना लेबनो अमदी लेरिबा पॉलिटिकल पार्टी खुदिमा पुन्ना खोंगथांग अमा लौबगी तंगाई फदबा लेरे हाइबना चिंगबा वाफम कयासु महाकना मखाताना फोंदोरकली पंबयाई कुकी एमएलए तराना इरांग हौरपदगी अमुक फावबा चीफ मिनिस्टर एन बिरेन उनाद्री उनागदबसु लैते हाइना अपुनबना खुदेक पिदुना जॉइंट स्टेटमेंट अमसु थादोखिबा लैखरबनी ngarang November 13 gi numidang wairam pung 3 tarakpa adwaida Jiribam gi Borobekra South Division gi manung chana leiba jura ngakpigani Jakurador Karong amasung Harinagarda Kuki Jo Mar Khulai Paiba Singna Sakti Leiraba Khulai Sing season aduna yamna tamthiba mawongda attack chathakibagbu juri apunba lov jalna thamoi songna amadi akanba mawongda condemn tawrakli attack aduda Kuki Jo Mar Khulai Paiba Singna punna yum taraga taruk mai thaki khunja ani Laishram Barrel Singh chahi humfuga humdoi amasung Maibam Keso Singh chahi humdra mathoi hingna mai thaki amasung pebam Rajkumar Singh nongmaina panbadagi thina sokhi loinana angang ahum yauna imung amagi mioi taruk Kuki Jo Mar militant singna phajin khre lengakna phajin kiba mioi taruk asi pung kunmari gi manungda imung manungi mioi singda sinagadabani amadi Janaba Singh phagatuna logi matung ina athubada dandi pigadabani wafam Singh asi lengakna pangthok taba taragadi Jiribam gi miyamna makhal makha kayagi akan bakhongjang changsingani haina Jiribam apunba lov jalgi media shelna phongdoragli makhakna makhatana miyamgi punsi amasung lanthung napada CRPF jawan singna mathau pangthokhibabu tawimal khangba utpagal loinana militant singa handuna kapna bada sokla personal adubusu athuba matamda phagatpa oirasanu haina jalgi maikaidagi west biragli Manipur Students Federation angasi wholesale dukan singda potjai mamal hena yolamba singi mathakta drive chathaduna fagatkhre ngasigi drive chathaba aduda MSF ki teams member chama hena saru yakhi haidi sartagi organization asina phongdorakpada drive adu hauzik Senapati District ki National Highway da blockade chathabana pochai gi mamal wangna yole areba pochai sing paisingduna thamlaga leitre haiduna mamal tangna thadokle haibagi pau fangbadagi drive adu chathabani hairi makhatana so organization asina Imphal gi akoibada leiba wholesale dukan singna government na piriba mamal dagi hena yonba dukan singi mathakta drive chathakigani haina su phongdorakli panbayai Manipur da hauzik oiriba irangi phibamna miyam kham thengna wanaraba matam asida blockade na amo
amuk maram oiduna nongmagi changdaba yadrabasing lainaba khonabada awaba oinari alu telhauna chingbana mamal kg da lupa chama hena yonbada natana atay potlam singsu mamal aduki matik wangle asida natana khutta se lairabasu pot laiba phangdaba fawba yawre maram aduna lengak na athubada midyeng changba tangai fadaba matam oiragle hairale price list sama tiap kita benar terapa noi dah kan price list tiap wahara kan noi nak tiap tapi dah yoning mama mandi yoning apa apa customer kan kita dah kayak ame lah noi nak CPI moi di kan dah mina dum cummian dum lau gitu kan sida public me amna kan apa kok nanti consumer me amna kan apa nanti sida price list tiap ada price list tiap tanya kan noi nak yoning mama mandi yoning bayar roy aku nak kayak ada sulit noi ada price list tiap wahai hai na tiap juga yoning ada kan noi tiap tu mal Alu tu 65 lo guys dia. Alu tu 65 kan kau tu jalan ya. Alo lo. Noi nak price joining jon ja berapa sih? Lah dia nak kau nak pal lah berapa sih? Price dia lah kan tu orang. Noi joining mama tam na jual ba? Noi na pal ni. Ahal oirabi nupi ama maunaha aniga loinana angang ahum punna miyoi taruk phakiba adu pun kumari fawbagi manungda puthokadabani karigumba puthoktrabadi maduda mari leinana khongjang jangsinaba sem saba loire haina Jiri United Committee jokki maikai fongdorakli ngarang jiriba mayodagi khapangna kilometer kunga taret mukchalaga leiba Borobekra sub division da kuki markulai paiba singna Borobekra relief camp ta leiba sing amadi manak nakpada leiba maitai singi yum mai aduna landarakpa thawong adu security matik chana leitabadagi thokiba thawdokni aduga nahan ani mai thaduna hatkhiba amadi angang yauna miyoi taru mafam khangdana leiriba asi pung kunmari gi manungda puthoraktrabadi akanba khongjang jangsinaba sem saba loire haina ngase nungthil pung anirom taba matamda Jiri United Committee jokna Jiri ima maira paibi apunba luf jimpal gi office ta pangthokhiba pawgi mifam amada joki convener Ais Priyanandana pawmi singda fongdorakre mahakna makha tana haikibada Jirigi Makha Bosti Jiri Mok Sotabekra Outpost amasung Borobekra Police Station da State Forces matik chana thambiyu loinana yum mai chakpada yawkraba ahal ani gi khanbiraga ebong manungda sarkar gi maikai dagi tawgadaba mathau sing adu tawbiyu natrabadi asiba hakchang lawroi haiba wafamsu Ais Priyanandana fongdok ki ngasigi pawgi mifam aduda Jiribamda leiba CSO amadi maira paibi singsu saruk yake Borobekra police station da relief leriba relief camp singda lenana manakta leriba akhagi maitegi yum singda landarak padagi khangkhang udana mafam aduda akhagi maitegi oiba khoi chinau sing ani khak mafam aduda makhon tamthina hadoki ki hariba thodok aduga mari lenana miyoi taruk amasu makhona phaduna pukibagi thodok asiga mari lenana hariba Haraga pukriba miyoi taruk asi athuba matamda pung kunmarigi manungda mahaki imung manung singda Manipur lengangna khusinnagadabani natragadi hariba sigamari lenena Jiribamda leiriba punba CSO singya punba odiba Jiri United Committee na akanba makhal makha kayagi khongjang jangsilnaba khoi sem saba lore ngarangi laibak thiba thodokta leikhidraba imung manung singda government na akogi tawfam thokpa mathausin athuba matamda makhogi imung manungi damakta government na athuba matamda yung jambiyo natragadi ekoi hariba dead bodies singnadusu lawjaro haiba wafamsi ekoi lengaki madida thamjari Aina Thingkraba Lalhaulo People's Revolutionary Party of Kangleipak Pripak amasung Masigilani Sangluf Red Army RA na kumsing Lising amaga chamapan humdra mapandagi chahi khudingi leptana pangthokuna lagliba athauba singi ningsing numit inglising ani kunmari lamdam sida khundariba tongan ba kanglup sing amadi chingmi tami miyam khupna khusamna duna mapung phana pangthokre haina People's Revolutionary Party of Kangleipak Pripaki Publicity and Propaganda Officer mangal khumana thadurakpa chirol amada khangalakli
निंगतंबा चाउखटपा मानब खुनाई अमा पुरक्तुना लमदमसिदा इंगतप्पा नुंगाई याइफब खुनाई अमा लिंगनबा लिसांगसिना चथरकलिबा निंगतम यावो लांथेंग असिगिदमक थवाइना पोंथा पिख्रबा लैखिद्रबा अथौबा अथौबिसिंगी निंगसिंग खुबमसिंगदा लैकटपगा लोइनना मैरा थांदुना रिवोल्यूशनरी गन सैल्यूट पीबा अमसुंग नुमिदांगी मतमदा युमथोंग खुदिंगदा मैरा कटपा थौरम असिगी मपुंग ओइबा सक्तम ओइखी इरेबाकी ममल यामलबा नुक्सिजरबा इरैचा सिंगना अथौबा सिंगी निंगसिंग नुमित असिदा इसागी तंगाई फदबा तौगदबा यादबा थौदांगनी खनबिदुना युमगी थोंगालदा अमदी लंबी सोरोकता मैरा कटपिदुना लैखिद्रबा अथौबा अथौबी सिंगबु इकाई खुमनबा उत्पिदुना थौरम असिबु मपुंग फाहनबगिदमक प्रिपाकना थमोय सिंगना थागतपा फोंदोरकली लेबाक मियांगगा लोइनना मपुंग फाना पांगथोखिबा अथौबा सिंगी निंगसिंग नुमित असिदा मीडिया कवरेज तौबिखिबा इलेक्ट्रॉनिक मीडिया अमदी पाउचे सिंगबुसु प्रिपाकना ngamkhai leitana थागतपा फोंदोरकली अथौबा सिंगी निंगसिंग नुमित असि लुफ असिगे सेंट्रल हेडक्वार्टर CHQ General Headquarter GHQ 707 Mobile Battalion Training Centers amadi Mobile Unit na chingba tongan mafam singda mapung phana pangthoki tharomadu ki saruk ama oina Chief of Army Staff na party ki firal tangkhai chingthaduna matung minute ani tumina leptuna लैखिद्रबा अथौबा अथौबी सिंगबु इकाई खुमनबा उत्खी लोइनना रेड आर्मी सिंगना रिवोल्यूशनरी गन सैल्यूट पिदुना निंगतम यावो लांथेंग असिगिदमक थवाइना पोंथा पिख्रबा अथौबा अथौबी सिंगदा इकाई खुमनबा उत्खी लोइनना ngasi athauba singi ningsing numit asibu lamdam sigi miyam khupna saru yabiduna ningtam yawo lanthing asigi damak thawai na ponthapi khraba laikhidraba athauba lamyan ba singda ikai khumnaba utpa oina yumthong khudingda amadi laikhidraba athauba singi mongphamda maira katuna ikai khumnaba utkhiba adugi damak thagatpa phongdokchari amadi red army singna prepakna pamliba ningtamba chakhatpa amasung manaba khunai haiba पंथुंग अदु फंगद्रबा फावबा खोंफम चेना लेप्तुना मियामगी येकनबा इंपीरियलिस्ट इंडिया की मथक्ता निंगतम लांथिंग चथखिगनी हाइदुना अमुक हना इरेचा सिंगदा पार्टी की अचेतपा फिरेपसु खंगहलकली हाइना चरो असदा मखाताना फोंदोरकली लोइसिलकपदा मरोइबा पाउ मुखाना पिजरी अंगांग मचा अहुम यावना नुपी अहुम कुकी मेलडिन सिंगिक मखुत्ता लेबगी फोटो सोशल मीडिया दा वायरल ओइरखरे अमदी मसिगी मरी लेनना एमपी बिमोल अकोय जमना मखोइबु कन्नबा खोंथांग पाइखतलु हाइना लेंगाकता तक्सिलखरे कुकी मेलडिन सिंगना lamdaning matamda landarakpa amadi lengangna karishu tawba ngamdabagi mayokta luf tara humdoina total shutdown lauthokre paliba lengak asi karigi tumina leibano imphal manung khaktagira lengak oirabra school gi inauguration khakchatpana yaradra haina imagi maira gi convener na tongan mawahang kaya tawrotli ngasigi oinadi Northeast Window TV na sandokchaba Manipuri pau matang swadet losinjare mideng tabiru pumna po amuka hana khurumjari पैसा यामना लेजतबा मी सिंगी हदि लाइरब सिंगी दमक्तदि यामना गुदोंसाय कोन ट्यूशन फी पी हादुना सिदा एजुकेशन मोगी सिस्टम सिदा फजना सोइब कोट बकेंता लेते फजना तंबी हॉस्पिटल अमदा डॉक्टर अमना माय पाकनबा खोनरप मतमदा
haithoi singthoiraba paramedics amadi healthcare technician singi achauba thodang le JR Institute of Medical Sciences ta degree amadi diploma in MLT, OTT, RIT, diabetes management, clinical nutrition asina chingba paramedical gi field da yamna thak wanglaba education amadi hands on training pizari Pharmacy Council of India na approve tawraba pharmacy ki diploma course su yamna affordable oiba fee structure da pizari ICOG paramedical की OTT department दा second semester exam था जरी ये hostel visit की खुदों चाबाम ले रहे को अदुगा मना अपन tuition fee PE है जो ना सीधा education मोई system सीधा फजना सोई बहुत पकेम तो लेते हैं फजना तंबी इशागी lab मतिक जान लेबा library मतिक जान लेबा जो hostel मतिक जान लेबा ना मरम मरगा hostel दा अपन hostel visit अदुम दे जब फंगे कोई लोइजद्रगा सो अदुम nursing doctor सिंग ना कोई दा lead to biraga ko akhoi da takpi da na yam experience adugi experience yam leije पैसा यामना लेजदबा मी सिंगी आइदि लाइरब सिंगी दमक तदि यामना खुदों साइ करिगुंबा लेइत्रगसु आइदि सही की स्कॉलरशिप सदुम कंपलसरी अदुम फंगे कोई सिदा तंबलगे अना ngas hojik fawba second semester tamak pasida angonda kaimta awaba haidi kaimata leite kaigina har ganda akhoi da dum facilities adum phanghali lab ki facilities adage akhoi na khangningba hainingba punam hospital chatlaga oiro lab ta chatlaga oiro akhoi dum tawe Institute asina piriba khudong chaba ase mayam punna lomina se punna tamina se khudong chaba mayam se lomina se mayam se punna tamina free counseling session amasung direct admission gi damak makha da piriba number sida call tawbiduna khudong chaba si lobiyo Step into a world of endless possibilities with 18 dynamic faculties and 180 plus courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leader.